Ngasi Manipur SINBA THUNGNA KOUKHIBA General Strike SOUGATPA OINA New Checkon Road TASU Meira Paibi Meeyam THOKLAKTUNA ACHAT AWOK check Touduna Maru Oidaba Maram Oirabadi Lambi Da Chatpa Thinkhi HOKHIBA Tangkunda Siroi Festival gi coverage launabagi damak paumi singna tongduna chakhiba busta Manipur Thai haibagi damak ukrulda changhankhidaba Maharajaman ki thawongbu yaningdaba phongdoktuna madugi maramda governor na miyamda sengdokadabani Chief Secretary Security Advisor amadi DGP pung nimfunipan gi manungda fam thadokadabani haiba demand yumfam oiduna kokomina koukhiba pung nimfunipan gi General Strike SOUGATPA THOKLAKTUNA Meira Paibi amana newtv gi paumida phongdorakibada Manipur haiba wahai thaduna chatpa yadriba karigino Manipur haiba state asi India gi manung nattabra Karigumba natrabadi tokhaina ningkha tamna leizarage haiba wafam phongdoraki Ngasi tawriba banse hadak pangthokriba ba khigi ukhulda pangthokda siroi festival sida Manipur gi media gi kangbu meyam chatpaduda khigi Manipur thaba yaroi thadu aduga sangon hadakodo maduda penadraba mayamduna khigi kokom gi sinau de sajinduna khigi Manipur thaba yadabadi khigi sangwaroi na mongi function da yawi haidina khigi saura halakodo maduda halaga nini ban tawaga kari malungi taw ya chatba yadibano Manipur thaba yadibano haibdo madugi pende ba phogdokda khoi chum khoi gi saru yabade khoi chi yam pende moina hadak tawrise kari gino Manipur manungda Manipur thaba yadadi khoi se Manipur natrabra Manipur natrabadi khoi se India dagi tokhaina taraga khoi se tokhai lambi amada oijarage khoi gi atopa leiba amoina hingjeda hingbangam do khande